Imes PAODAM yang tabiri basingbo ahan waktu da binitana taram na usab galoy na kurumjari. Hauzik PAODAM masigi maroyo pau pijari. Lamda masigi thauna pharaba lanmi singi oiba ningsing khubam ama lengak na sanaba lupa crore ahum kaithotuna thabak paikhat pa hore haina Chief Minister N Birena phongdokre. MLA Local Area Development Pandagi Saba Mingai Sangama MLA Rameswar na sangakre. Lengak na kuki lalhulup singi Su satnaba toknaba ngasi su wakat mifam chathakre. Loinana factory ama mai jakpagi thodokta mioy ahum sire. Mapungayo Paulo birase. Mama lebak Manipur gidama kathokpa amaga loinana thabak tawkiba lamdam asigi thauna pharaba lanmi singi oiba ningsing phuba ama lengakna sanabagidama lupa crore ahum kaithotuna thabak paikhat pa hore haina Chief Minister N Birena phongdokre. Wafam asing asi state ki thakta pangthokpa Vijay Diwas ki thoramda Chief Minister na phongdokhibani. Ngasi ki thoramda Minister T.S. Biswajit, Atai Minister MLA Singh, Advocate General Chief Secretary Dr. Rajesh Kumar, DGP P. Dongel, PCCCF Central Paramilitary Force ke officer Singh, Senior Government Official Singh amadi Atai mioy kaya su saruk yaki. Thoramadu wangaladuna Chief Minister N Birena hai ing kumjal ising samapa humdrama thoigi ngasigi numit asida India gi lanmi singna Pakistan gi lanmi singmu maithiba piduna Bangladesh pu Pakistan dagi ning tamba phangan khibani numit asi yamna maroiba amani ningthina plan tawduna Pakistan na India da landara khibadu India na numit 13 ni gi manungda lan ngamduna India gi mathauna baringjel adu malemda khangan khibani haina su Chief Minister na phongdokhi. High defense ki personal sacrifice of the martyrs of the Chakra Pangal Tarahum Dramadi, Parambi, Adigaso, Matamatan Aina, Nahan Tibakan, and Moigi, Matangi Sahigi, Nanganaba, 26 January, 100 Dinaro, Matangi, 26 January, the Aquima today, the Quimayamna, like the one of the side, Martyrs, Mayam to the Lake Panamaba. Defense personnel army. Navy and the Air Force ke lai gidabishing ning sing kubama two na koi sahabin Mayang Impal Police Station ngi manung chanba Iroi Salam manungda ngarang sakhang daba amana nomaina kapada nupa ama sokle amana sire hairi laikhidraba nupa dudi Maya Impal Bengundagi Phundrai Mayum Amir Khan chahi kuntra apokpa laikhidraba Abdul Gafar Kawi hairi Asok Paduna, Maya Impal Bengal Makalekai degi Muhammad Azad, alias Ras, Sai Kuntra Manga, Apokpa Laikhidraba Hatim Ali, alias Nahayai Kawi, Mahak Hauzik Ras Medi City da Laikanari. Police dagi Pangma Pauna Hai, Ngara Nuntilpung Ama Minute Kun Taba Matamda, Sakang Davana, Iroi Shalam Manungda, Makoy Anibu Nomaina Kaplong Kibani, Masida Amir Khan Laikide, Aduga Muhammad Azad na, Nomay Maruna Pan Bedagi Sokibani. Misi asiga marilena Maya Impal Police na su moto case sama lokhat le laikhidraba Amir Khan gi asiba haksang nasi rin smokta postmortem tongnabagidama thamkre loidana soklaba Muhammad Azad na Ras Medi City Hospital da laikanari hairi Kaksing Assembly Constituency gi manungda MLA Mayalambar Rameswar na mahaki MLA Local Area Development Pandagi Kaksing Khongnang Lamtai Pareng Machinda Chaba Mingai Sang ngasi sangaduna miyamda sinakre ngasi sangabagi tharamadda Mayalambar Rameswar MLA Kaksing Esina athoba mithung M Madhu Mangol social worker Kaksing Khongnang Lamtai Pareng na Thoramapu amasung Nomai Temningol Tabob Kaksing Municipal Council gi Ward number 7 gi NPP mirep oigadoribina akhana mithung oina saruk yaki Sangabagi tharamadda athoba mithung oikiba MLA Rameswar na phongdokhibada Kaksing Esida Manipur yahan boina sahi tara manga satnagadaba paper technology sinaduna lambi semba hore makata nasu semduna Manipur gi manungda yamna phajaba Kaksing Asia ma oina ba honaragani
Kaksin Municipal Council ki manungdadi Lairaga, Wabagai, Sigi Manung de Lairiba Mapang Kayasu, Hiram Kayada, Sangat Minaba, Lakadoriba Municipal Council Mikalda, Mahaka, Sabinagadaba, Mirep Singbu, Sogot Piduna, Mai Paan Biu, Kaksin Municipal Council Manung de Lairiba, Taknaba Ising Marang Kaina Pangdaba Mapam Sing, Ising Panganaba, Water Supply Ising Panganaba, Ministry of Urban Development Ki Makada, Amrut 2.0 Gi Scheme Gi Makada, Lupa Crore Kumapan Lak Yankagi Scheme Ama Sanction Torakle, Atuba Matamda Tabak Paikat Pahoduna, Taknaba Pabaising Pibangam Lagani Pongdoki. Quality of water, Taknabasing Zi, Akoyi, New Mamma Takanogi Honga, quality control Toraga, Madugi testing Toraga the Maduna, Hanak, Tamuki Mamanda, Ministry of Urban Development, Amrut Tugi Makada Koina, Piru the Manipuri scheme, Krapiru, the Kapsing Hanhana. Crore Kumapan Laga Kagi, project of section Tawe, Aduna, Touching Kendra Gimanu, water supply if you want Pagalani, Sawaski Mamalani, Masi, touching Kendra, Wagai Kendra, Cairo, touching Manung Saliba, what on issue of the Pambayarni, Sihan, another thumbs again. Lenga ka Kuki Laloba Singa Sathariba, suspension operation Shugi agreement Kudakta. Handokadabani haiba demanda ngasisu Impal West ki Iroi Sembada mapam adugi local club ki volunteer amadi Maira Paibi Singna wakat mipam chathakre Iroi Semba Youth Development Club amadi Iroi Semba apunba Maira Paibi lupna sinduna chathakiba wakat mipam aduda saruk yakiba club asigi president Irom Pulendro na hai Stay asida lenga kasu agreement chatnariba Kuki Lalholo KNO ZRO na tongning bada tawduna yalhomi purup singda akaiba kaya piduna lady maru oina KNO gi lusingba singasi Myanmar macha oibana Manipur gi singi mafam kaya da Myanmar macha kaya lona puslagtuna laheli Madugi mathakta aranba thong kaya chathaduna senglaba laifamlan yauna lam kaya Kuki gi lamni haina hairakli Asigumba thong asi thinganaba lengana thu matamda Myanmar machana lusingba KNO ZRO ga su chatnaba toknaba thabak paikhatpiu mitok kaya puslakliba si thingbiu phongdokhi Maitai bu scheduled tribe list salhanaba gidamak Scheduled Tribe Demand Committee na matam kaya gi mamangdagi leppalaitana sangsalakhiba khongjang amadi Minister MLA singda memorandum pisinduna lakhiba dugi makha satharakpa oina ngasi committee asina Tairan Phabida laiba Thanga Kendra gi MLA T Robindro gi yumda satuna memorandum pisankre Hiramasi gi matangda MLA T Robindro na hai committee asna sangsalakliba khongjang asi maram chai haina khalli paliba sarkar asida aihakna Taubaya Bathabak Sing Angamba Thakta Pukhatke, Center na su Hiramasi Matangda, Kanagani Haiba Pau Sutai, Sungsoi Soidana, Center na su Miam Taliban Si Yenglaga, Tabak Paikatkani Haibagi Tazaba Tamli Haina, Mahakna Makatana Pongdoki. I Makai the Gidi, perhaps Angamba Thakta Hazik lay the government says they have a set of the to on a jacket or no jacket of Jagetuga. I have a sweet Taza, but that's some central government as you as Niam interested in kind of hyper ST demand committee Matangesta, she demands him that Kanani Hyber Ponsu Lay Hybersi, yeah, Tazai, Central the Namam interested in a couple of Kani Hybersi. All Manipur United Clubs Organization Amukona, Manipur Gimapalamda Kunda Krabasangi Kungul Liduna, How Kraba Puari Tankak Singing Minaduna, Ekoya Punbagi Pangalama Saganabagi Pandamda, Chahi Karagi Mamangdagi, Manipuri Wangmada Kunda Kraba, Manipuri Shingi Haiduna, Matam Supada Laiba Mio Singadugi Manata Satuna Pukmen Paumenaba, Nungshinabagi Lipunama Sagatuna Lakiba Dugi Makasa Tarapo Oina, Indo Bangladesh ki Kham Thengba border Amoiriba, North Tripuragi, Malaya Kulda Kundariba, Maitai Pangal Sing Manata Satuna Unakre. Malaya Kulgi Ahalamasoriba, Matamamagi, Mohanpur Gram Panchayat ki Pradhan Orambatanatana Government Selected Chairman, Mohanpur Panchayat, Kamalpur Subdivision, Dolai District Amadi, Wakab Board, Kamalpur Subdivision ki Chairman Soriba, Masagi Sahi Marputar Rom Suraba, Kaino Mayum Mohamudin Ga Unaduna, Wariwatai Chanakre. Mapamadu Ladiba, Maitai Pangal Sing, Maitailon Yamna Sing Nangangli, Amadi, Pangal Nupi Singna, Maitagi, Pizol Adum Sinari, Malaya Hariba Kulasida Puna Yum Sanirom Labagloyana, Mili Singamahena Kundaduna Lady.
Kaino Mayum Mohammadin ga unabaduda Mohammadunna Manipur gi khulang isai khulla sida sahi kayagi mamangda saklami adubu haujikti sakhidre hairaduna Manipuri sing saithabagi isai singbu saknakhidre haina mathwai nungaitana amuko gi timaduda paudamki Amuko gi timaduna Mohammadinda natki oiba dolai phi piduna ikai khumnaba utkhi Amuko gi timaduga Amuko gi president Nando Luang advisor Yang Sosong Koireng Vice President MM Thambo amadi Assistant Secretary Local Mangang Saruk Yaki Manipur gi Puruk Kayagi Jinjak ki manung chaliba hentak amadi Yelongai gi Jinjak singbu Yokhatuna Hena Pathok Chauthokna Malemda masak khanganabagi pandamda pangthokna lakiba hentak festival COVID-19 na maram moiduna sahi ani lepluro matung handak sahi asida anirak suboina pangthokadoriba Kanglai Inat Indigenous Food Kanglai Hentak Festival ngarang dagi Bisnupur District ki Kumbida leiba Kumbi Kangjaibungda laigi thorongga loyana hodokre Anoba Mangal Kumbi amasung the Kumbi Multi Industrial Cooperative Society Limited na punna sinduna ngarang dagi numit 13 ni sukna chathagadaba Hentak Festival hodopagi tharamda Food Safety Officer Bisnupur Pebam Nongalai ex-chairperson Kumbinagar Panchayat Dr. B.R. Ambedkar National Awardee 2021 W.I. Masinga Social Worker ex-candidate Oinam AC NG Sivakumar Proprietor Anoba Mangal Kumbi Danabir Pandom amasung Leikai gi ahalsingna maroiba mioising oina saruk yaki Laliba January tang kuthra mathai phawba numit 10 ka tawuni chupna pangthokpa asida laibang miyamna cooperation pibiyu pungning thogat piyu amadi hentak pu mahau yengbiyu amadi ipai pu singna charamba chinjak sing amadi ibdau ising saibana charama tan changan gi mahau ima phoi bina charamba lapu sing gi mahau amadi tongan ba indigenous food singi oiba mahau sing ase mahau tangbiyu Singju Festival 2022 gi poster campaign asi ayu pung tara taba matamda Imphal East Jilla Parishad ki Adyaksha Festival asigina chairman oiribi P Bimola Devi na ngasi festival pangthokpam oiriba ibudo marjing gi masaikon hangangda haunabi matungina hodokre poster campaign hodokpa tharonga mari lena festival chairman P Bimola Devi na phongdokhibada Lakliba December 19 dagina mathang sahi gi January gi chaichat 9 phawba numit 12 ni chupna pangthokadoriba taruk lausuba Singju Festival asi lebak miyamna sagot piu festival asi gi manung chana nat ki oiba thorong kaya su pangthoknaba sem sari lamdam asi gi pungi sayamadi jagoi gi thoram pangthok piningba singna festival committee da pau pibirakpa yagani hairi Mahairoi singbu larik tambibagi thabak torokpa sahi kunmanga surakpagi kumon palan thorong asi Mission Bank Moreda laiba Bethel High School campus da pangthokre Oza oibagi simphangda sahi kunmanga thabak torokraba singadudi Ais Linus Holkhosat Mate Elizabeth Lungnai Bheng Munlo Anthony Taukhomang Mate Madi T Martha Lamuni Oza Mari asi Bethel High School Moreda lising champar marputara nipan dagi horaga Oza oiduna lakpani Tharamadida chip invite oina saruk yakiba Holkhothang Matena Silver Jubilee gi monolith ki maikum hangdokhi amadi monolith adugi blessing na Paris Press Moregi Reverend Father Joseph Dal na pikhi ngasi gi tharamna saruk yakiba Tenopal District gi ZEO Sakholan Baitena Silver Jubilee gi souvenir hangdokhi Tharamadida Dr. Donald Concha ISTC KSO MYC ICCM gi executive sing religious leaders sing amadi adai miyoi kya su saruk yakhi Sawam Bungtu Sagolmang Road via Kaibigi Edok Committee gi Thomi Singha Works Minister Govindas Konthaujama Song Chief Engineer PWD Government of Manipur gi KIS Tembaga ngarang numidang Works Minister gi Babuparada leba quarter da puna phaminadana wari shanabada Minister amadi Chief Engineer na lambi asigi phibam yamna thina sokle haiba ekhoi su khangle loyana Atobada contractor ama tharaktuna lambi asi semlagani haina committee gi thomi singna thajaba pibi rakhiba dubu committee gi maikai dagi hainingai leitena thagatpa phongdoksa bagloyena tharakadoriba contractor aduda committee gi thomi singna full cooperation pijagani haina edok committee gi convener and langnambana paumi singda phongdokre Malem gi lamkoiba kaya gi puning chingsinpham oiriba Loktak Pat ki phajaba yengba lakpagi lambi gi saroma oiriba Moirang dagi Sendra saliba lambi gi road median singda MLA Moirang Thongam Santina lanai sel puthokduna bottle palm tree pambi marphuni thoingasi thakre MLA Moirang Thongam Santi gi lusing makhada MLA office Moirang na sinduna pangthokiba bottle palm tree thabagi thoramaduda SDPO Moirang L Santi Kumar OC Moirang KS Rajen Khanganba
OC Moirang Fire Service CS Ranjit Kumar Moirang Municipal Council ki EOM Inaubi amadi social worker kaya su saruk yaki. Manipur Mountaineering and Trekking Association MMTA gi marumda masa masa gi oiba maranai paisa talamba amasung phanlana sinaramba sasinaba documents sing tharamba signature charamba members sing mathakta Manipur Societies Registration Act 1989 amasung MMTA Rules and Regulation gi matungina mari leinaba department na legal gi oiba thabak lokhotpiu haina ngasi Manipur Press Club ta pangthokpa pangmi singunabada MMTA gi hanagi Joint Secretary RK Bikom Sanana phongdokre Mahakna hai sahi asigi June 18 da pangthokiba GBM election adu Manipur Societies Registration Act 1989 gi rules and regulation bu violate tawre haina chatnaba yaroi haina order thokduna leikhrabasu ngasi phawba MMTA gi thabak thoram sing chathaduna leire masigi matangda Manipur Cooperative Society da wakat kaya pisingkibasu leire adubu ngasi phawba karigumba action amata lakhotana chatnadraba office bearer singna adumak paiduna leire MMTA gi Hena wangna punsigi pandam yongna haiba wakhalona sibu matam punamakta laihounaba marilinaba amasung Manipur government na thobada interim council ama pibiduna asumba waroishin pubiraknaba honabiu amadi aranba toba member singi case loidri phawba makhoina pangthokpa association gi oiba thabak thoramda sagot piganu haina mahakna makha taki Dr. Vijay Kakinga Purpa Executive Council 2017 की 8 February को मुझे लोगे तब ना 2020 की 7 February को लोगे तब मुझे अदुगो रेसर्च सोसाइटी आया याव देना उधर अपना 2020 उधर की उधर पे शुरू सोसाइटी राइट लेटर बा चाहिए ओहम की एक्जीक्यूटिव काउंसिल तम उधर वासी राइट लेटर बा उधर शुरू आया याव देना उधर पदना जीबीएम सी सत्ता भैया है ना State Disaster Response Force na upscaling AAPDA Mitra scheme gi makhada Imphal West District ki oiba outdoor exercise on flood rescue training ngasi Bisnupur District ki Tatmu Pata training program pangthokre Sub Team Commander SDRF ki o choba ma di responder tarukna Ahanba phase ki oiba saruk yakiba nupa nupi puna participant yankhaida matau karamna ichau lakpa matamda mayoknaba ngamgani amadi isingda miyoy ma iraknaba matamda karamna kangani haibagi matangda takpi tambiki Manipur State Somalila Council na sinduna 18 suba Somalila ningthang kumai lakliba December 10 dagi hogani haina torambadu artist singyana yaurakpana maram oiraga lakliba December gi tang 13 dagi mathang sahi 2020 dagi January 3 phawba pangthoklagani haina Palace Compound da leiba Iboyama Somalila Sanglen da pangthokpa pawmi singunabada Manipur State Somalila Council gi lifetime secretary Sograkpam Hemantana phongdokre Mahakna hai pangthokadoriba ningthang kumai asida mamangda utkidriba anoba lilasing utkadabani adubu kudong chadabasna maram oiraga tangai phadana matam khara sangdokpani masigidama miyamna warau biganu Somang lila bunung sibiba pambiba singna Iboyama Somang lila sanglen da lengbirak nauna lepliba hairiba kumai asibu mapong phan binabasu mahakna appeal toraki December 13 da Peacemaker Artist Association 15 da Iramda Manipur Artist Association 16 da Nongin Sumang Lila Artist Association 18 da Time Star Artist Association 19 da Lamjingba Artist Association 18 da Naharol Khongthang Artist Association 19 da Sanalepak Nazom Artist Association 19 da Sumthang Creative Artist Association January amada Poklen Pokpa Artist Association January anida Kamakhya Sangit Mandal ahumda Apunba Artist Association marida Sangai Artist Association Somalila Kanglupna Lila Sing Utkani haina mahakna makhata na phongdokhi Paumi singuna baduda Naharol Khongthang Artist Association Somalila Kangluki guitarist oiramba Guru Mayum Banka Sharmana manung matam sadana lekidabada Manipur State Somalila Council na mina ani tumina leiduna awawa phongdokhi aduga loina na akoigi academy na highway in bagaloina council ki presidency yaujarage haidana kargas pibi rakraba koi khuye pibi rakraba mayam punamakpu taramna oksara kanda mayam famda press ta council ki through da sengdoksari ada mukun ko hairak wasin akoina tamjari loina antok jagadoriba Sumangla ningtham kumai sigi manungda yaugodoriba lila group singse group 23 ni group 23 se December ki tarik 13 dagi horaga January ki tarik 3 da loisan ba haidana
पांडम अमा थमजबगा लोइना पांगथोकजे उत्तर प्रदेश के कानपुर लैबा मथोल अहुम वांगबा फैक्टरी अमा मई चाकपगी थौदोकता थबक सुबा मियोय अहुम सिरे अनिना सोकपा नंख्रे मई चाकपगी थौदो अदु बाइसाइकल पार्ट छाबा फैक्टरी अमदनी हाइरी डिप्यूटी कमिश्नर ऑफ पुलिस सेंट्रल रविंद्र कुमार ने हाइकिबदा लैखिद्रबसिंग अदु उनाउदगी सही अंखै सुरबा जयप्रकाश सिंह सही निफु सुरबा नरेंद्र सैनी एलियास दिनु अमसुंग कानपुरदगी प्रदीप गौतम एलियास राजू सही कुनी पानी फैक्टरी अदुदा लैबा वर्कर्स दला अदुगी ग्राउंड फ्लोर दा मई चाकपा उबदगी पुलिस ता पाउ पीखी फायर टेंडर निपान संगसिंदना मई मुथतखी वर्कर 13 कनबा ngomkhre सोकलबा वर्कर तरुक लला लाजपत राय हॉस्पिटल दा पुखतखी मियोय अहुमदी सिरे हाइना डॉक्टर सिंह लाउथोखी मई अदु ग्राउंड फ्लोर दा लैबा इलेक्ट्रिक मोटर शॉर्ट सर्किट तगी होरकपो एरंगनी हाइरी मरम थिजिनबा होरगनी हाइना डीसीपी ना हाइकी Sainana ki halakpasing aikogi gamena tumina laisile haina Congress lusingba Rahul Gandhi na lengak pumaral sikre Saina di langi damak sem saduna leire Sainana aikogi lamlosili makoina aikogi lanmi singbu phuri Saina ki threat asi taseng labani aduga aikogi gamena di thausadri lotuna leiri Ladakh amasong Arunachal da Sainana sangsilakli adubu India gamen di tumduna leiri Hokiba sayolda Arunachal Pradesh da line of actual control da lebak anigi lanmi singi marakda phuna jainaba thoki Ladakh ki Galwan Valley da thokiba thodotana Indian troops kun aduga Chinese lanmi mari sikibani haiba wapamsu Rahul Gandhi na phongdokki Haujarabida maroy pamukana pijari Lamdam asigi thauna pharaba lanmi singi oiba ningsing khubam ama lengak na sanaba lupa crore ahum kaithotuna thabak paikhatpa hore haina Chief Minister N. Birena Pongdokre MLA Local Area Development Pandagi Saba Mingai Sangama MLA Ramesona Sangakre Lengak na Kuki Lalhulup Singi Su Satnaba Toknaba Ngasisu Wakat Mipam Chathakre Loinana Factory ama mai sakpagi thodokta miyoy ahum sire Ngasigidi paudam pijaba matang asda loisinjare miyeng tabiri basingbu khurumjari